ꯅꯣꯡꯃ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯉꯥꯟꯕꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯁꯤꯖ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯆꯥꯅꯨꯄꯥ ꯉꯥꯟꯕꯒ ꯋꯥꯔꯤ ꯁꯥꯔꯤ. ꯁꯤꯖꯅ ꯉꯥꯟꯕꯗ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯗꯣ ꯍꯥꯏꯈ꯭ꯔꯕ꯭ꯔꯣ ꯏꯕꯦꯝꯃꯗ?" ꯉꯥꯟꯕ ꯐꯃꯨꯡꯗ ꯈꯣꯡꯒꯥꯏ ꯆꯜꯂꯒ ꯂꯦꯞꯇꯣꯞ ꯑꯃ ꯇꯝꯄꯥꯛꯇ ꯊꯝꯂꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯗꯨꯅ ꯂꯩꯕꯅꯤ. ꯃꯃꯥꯅ ꯃꯉꯣꯟꯗ ꯋꯥ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯃꯥꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ. "ꯍꯣꯏ ꯏꯃꯥ, ꯍꯥꯏꯕꯗꯤ ꯍꯥꯏꯈ꯭ꯔꯕꯅꯦ. ꯑꯗꯣ ꯑꯍꯜꯁꯤꯡꯗ ꯍꯪꯂꯒ ꯄꯥꯎ ꯄꯤꯔꯛꯑꯒꯦ ꯍꯥꯏꯕꯅꯦ." ꯑꯩꯗꯤꯅꯦ, ꯏꯃꯧꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯏꯃꯧꯗꯣ ꯅꯨꯡꯁꯤꯅꯦꯍꯦ. ꯉꯥꯟꯕ ꯃꯃꯥꯗ ꯑꯃꯨꯛ ꯌꯦꯡꯂꯒ, "ꯏꯃꯥꯗꯤ ꯀꯅꯥꯅ ꯍꯥꯏꯗꯅ ꯇꯥꯔꯤꯕ?" "ꯃꯈꯣꯏ ꯂꯩꯀꯥꯏꯗ ꯏꯃꯥꯅ ꯂꯩꯁꯥꯔꯤꯉꯩꯗ ꯇꯤꯟꯅꯔꯛꯄꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯩꯌꯦ. ꯃꯥꯅ ꯍꯥꯏꯔꯛꯇꯨꯅ ꯈꯪꯂꯤꯅꯤꯅꯦ." "ꯑꯁ, ꯏꯃꯥꯁꯤꯗꯤꯕ." ꯈꯪꯗꯦ. ꯏꯃꯥꯒꯤ ꯋꯥꯗꯤꯅꯦ, ꯈꯔ ꯊꯨꯅ ꯄꯥꯎ ꯄꯤꯔꯛꯎ, ꯅꯨꯃꯤꯠ ꯌꯦꯡꯂꯒ ꯍꯦꯛꯇ ꯆꯠꯀꯗꯧꯔꯤꯕꯅꯤ." "ꯑꯍꯣꯏꯕ ꯏꯃꯥ, ꯅꯆꯥ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ." "ꯏꯃꯥꯗꯤꯅꯦ, ꯏꯁꯨ ꯅꯪꯒ ꯃꯥꯡꯒꯣꯜꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕꯗꯣ ꯌꯦꯡꯅꯤꯡꯉꯤꯅꯦ." "ꯑꯁ, ꯂꯣꯏꯔꯦꯍꯦ, ꯃꯁꯨꯅ ꯁꯥꯟꯅꯕ ꯌꯦꯡꯅꯤꯡꯉꯦꯌꯦ." ꯃꯃꯥꯗ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯌꯦꯡꯂꯒ, "ꯑꯩꯈꯣꯏ ꯕꯨꯡꯉꯣꯅ ꯃꯥꯡꯒꯣꯜꯗ ꯁꯥꯟꯅꯔꯝꯕꯗꯣ ꯎꯍꯧꯗ꯭ꯔꯕꯣ ꯏꯃꯥꯕꯨ?" ꯁꯤꯖ ꯃꯊ꯭ꯋꯥꯏ ꯈꯔ ꯅꯨꯡꯉꯥꯏꯇꯅ, "ꯀꯔꯤꯅꯣꯗ ꯏꯕꯨꯡꯉꯣ, ꯏꯁꯨꯗꯨꯅ ꯁꯥꯟꯅꯕꯗꯣ ꯃꯤꯠ ꯄꯦꯟ ꯎꯍꯧꯗ꯭ꯔꯦ. ꯈꯔ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒ ꯕꯣꯔꯗꯤꯡꯗ ꯊꯝꯕꯤꯈ꯭ꯔꯦꯗꯅ. ꯃꯗꯨꯒꯤꯅꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤꯀꯣ." "ꯍꯣꯏ ꯐꯔꯦꯁꯦ ꯏꯃꯥ, ꯑꯩ ꯀꯩꯅꯣꯝꯇ ꯌꯦꯡꯈꯤꯒꯦ. ꯏꯃꯥ ꯅꯪ ꯊꯣꯛꯈ꯭ꯔꯣ, ꯑꯩ ꯄꯥꯎ ꯑꯗꯨꯝ ꯄꯤꯔꯛꯂꯒꯦ." ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ ꯏꯃꯥꯗꯕꯨ ꯏꯀꯥꯏꯔꯤꯌꯦ. "ꯐꯔꯦ, ꯇꯧꯖꯔꯣ. ꯏꯃꯥꯁꯨ ꯊꯣꯛꯈ꯭ꯔꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯖ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ. ꯉꯥꯟꯕꯁꯨ ꯃꯃꯥꯅ ꯊꯣꯛꯈ꯭ꯔꯤꯕ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯉꯛ ꯍꯥꯏꯗꯨꯅ, "ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯅꯤꯍꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯅꯣꯛꯆꯩ. ꯁꯣꯝꯗꯅ ꯆꯥꯛꯈꯨꯝꯗꯅꯤ. ꯂꯤꯟꯊꯣꯏ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯆꯤꯌꯔ ꯑꯗꯨꯗ ꯐꯝꯗꯨꯅ ꯐꯣꯟ ꯌꯦꯡꯂꯤ. ꯃꯆꯤꯟꯗꯅ ꯑꯃꯨꯕꯗ ꯆꯥꯛ ꯂꯣꯏꯔꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯂꯤ. ꯐꯣꯟ ꯑꯗꯨ ꯄꯥꯏꯅ ꯑꯃꯨꯕꯗ ꯍꯥꯏꯔꯛꯏ, "ꯑꯃꯨꯕ, ꯅꯪꯒꯤ ꯆꯥꯛꯁꯤꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯕꯨ ꯉꯥꯏꯕꯗ ꯋꯥꯔꯦꯃꯤ." ꯑꯃꯨꯕꯅ ꯄꯨꯈꯝꯁꯤꯡ ꯑꯗꯨ ꯂꯩꯔꯤꯕ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯗꯨꯗ ꯇꯣꯉꯥꯟ ꯃꯥꯒꯤ ꯊꯝꯗꯨꯅ ꯂꯤꯟꯊꯣꯏꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯇꯩꯃ, ꯂꯣꯏꯔꯦ. ꯑꯩ ꯊꯤꯅꯕ ꯇꯧꯖꯔꯛꯂꯒꯦ." ꯑꯁꯤ ꯍꯥꯏꯅꯔꯤꯉꯩ ꯁꯤꯖ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ. ꯁꯤꯖꯅ, "ꯑꯃꯨꯕ, ꯆꯥꯛ ꯏꯁꯤꯡꯗꯨꯕꯨ ꯂꯣꯏꯔꯕ꯭ꯔꯣ ꯅꯪꯕꯨ?" "ꯂꯣꯏꯖꯔꯦ ꯏꯃꯥꯁꯤ, ꯊꯤꯖꯔꯛꯂꯒꯦ. ꯆꯥꯅꯕ ꯇꯧꯕꯤꯔꯣ." ꯁꯤꯖ ꯆꯤꯌꯔ ꯑꯃꯗ ꯐꯝꯊꯗꯨꯅ, "ꯐꯔꯦ, ꯂꯣꯏꯁꯜꯂꯣ." ꯂꯤꯟꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯁꯤꯖ ꯋꯥ ꯍꯥꯏꯔꯛꯏ, "ꯍꯩ ꯂꯤꯟꯊꯣꯏ, ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕꯁꯦ ꯀꯔꯝ ꯇꯧꯕ ꯏꯃꯥꯒ ꯇꯥꯟꯅꯁꯤꯅꯦ ꯅꯪꯕꯣ?" ꯂꯤꯟꯊꯣꯏ ꯈꯔ ꯁꯨꯛꯂꯞꯅ ꯃꯅꯦꯝꯗ ꯌꯦꯡꯉꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯁ, ꯏꯃꯥꯁꯤ, ꯅꯨꯄꯤꯗꯨꯕꯨ ꯀꯅꯥꯅꯣ?" "ꯅꯨꯄꯤꯗꯨꯕꯨꯗꯤ ꯏꯕꯨꯡꯉꯣꯒ ꯍꯥꯟꯅ ꯈꯪꯅꯖꯕꯤꯗꯨꯅꯤ." ꯂꯤꯟꯊꯣꯏ ꯍꯩꯅꯤꯡꯗꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯤꯒ ꯂꯩꯇ꯭ꯔꯕꯣ?" ꯇꯞꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯒ ꯊꯥꯛ ꯃꯥꯟꯅꯕꯁꯨ ꯅꯠꯇꯦ. ꯈꯨꯡꯒꯪ ꯅꯨꯄꯤꯗꯨꯕꯨ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯀꯃꯥꯏꯅ ꯆꯥꯟꯅꯗꯣꯏꯅꯣ?" ꯑꯃꯨꯕ, ꯁꯤꯖ, ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯤꯟꯊꯣꯏꯗ ꯄꯨꯂꯞ ꯌꯦꯡꯂꯛꯏ. ꯁꯤꯖꯅ ꯂꯤꯟꯊꯣꯏꯒꯤ ꯋꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯊꯥꯛ ꯃꯥꯟꯅꯗ꯭ꯔꯕꯁꯨ ꯃꯤ ꯐꯔꯒ ꯂꯣꯏꯔꯦꯗꯅ." "ꯍꯣꯏ ꯏꯃꯥ, ꯃꯤ ꯐꯕ ꯈꯜꯂꯤꯉꯩꯗꯅꯦ ꯈꯨꯡꯒꯪ ꯅꯨꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯒꯦ? ꯌꯨꯝꯁꯤꯒꯤ ꯏꯖꯠ ꯈꯔꯁꯨ ꯌꯦꯡꯂꯒ ꯊꯥꯛ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃ ꯈꯪꯅꯔꯕꯗꯤꯅꯦ ꯐꯗꯧꯕ. ꯑꯗꯨꯁꯨ ꯅꯠꯇꯦ." ꯁꯤꯖ ꯋꯥ ꯃꯈꯥ ꯇꯥꯅ ꯉꯥꯡꯅꯕ ꯑꯗꯨ ꯇꯜꯂꯗꯨꯅ ꯁꯝꯖꯤꯜꯂꯛꯏ, "ꯌꯥꯔꯦ, ꯇꯣꯛꯂꯁꯤ. ꯑꯃꯨꯕ, ꯆꯥꯛꯇꯣ ꯂꯣꯏꯔꯕꯗꯤ ꯆꯥꯔꯁꯤ. ꯅꯪ ꯇꯥꯆꯧ ꯍꯣꯏ ꯀꯧꯕꯤꯔꯨꯔꯣ ꯆꯠꯂꯣ." "ꯍꯣꯏ ꯏꯃꯥꯁꯤ, ꯀꯧꯔꯛꯂꯒꯦ. ꯏꯃꯥꯁꯤ ꯍꯣꯏ ꯆꯥꯕ ꯍꯧꯕꯤꯔꯝꯃꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯁꯣꯝꯗꯅ ꯄꯦꯔꯨ ꯉꯥꯟꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯂꯩꯁꯅꯥꯁꯨ ꯃꯆꯦꯅ ꯁꯥꯟꯅꯔꯤꯕ ꯐꯣꯟ ꯑꯗꯨꯗ ꯃꯅꯥꯀꯣꯡ ꯑꯗꯨ ꯊꯥꯡꯖꯤꯟꯗꯨꯅ ꯇꯥꯔꯤ. ꯄꯦꯔꯨꯅ ꯍꯥꯏꯔꯤ ꯉꯥꯟꯕꯗ, "ꯌꯥꯝꯕꯨꯡ, ꯇꯥꯆꯧ ꯍꯣꯏ ꯏꯅꯝꯃꯅ ꯋꯥꯁꯦ ꯍꯧꯗꯣꯛꯄꯗ ꯌꯥꯔꯛꯑꯦ. ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ
ꯏꯃꯥ ꯍꯣꯏ ꯊꯥꯔꯛꯅꯕ ꯋꯥꯁꯨ ꯍꯥꯏꯔꯛꯑꯦ꯫ ꯁꯣꯝꯗꯅ ꯉꯥꯟꯕꯅ ꯑꯃꯨꯛ ꯏꯃꯥꯁꯤꯅꯅꯦ ꯂꯨꯗ ꯍꯪꯂꯒ ꯂꯩꯔꯕꯅꯤ꯫ ꯑꯃꯨꯕꯅ ꯉꯥꯟꯕꯒꯤ ꯊꯣꯡꯖꯤꯜꯗꯒꯤ "ꯇꯥꯇꯣꯟ, ꯆꯥꯛ ꯂꯣꯏꯔꯦ꯫ ꯏꯃꯥꯁꯤꯅ ꯆꯥꯛꯈꯨꯝꯗ ꯉꯥꯏꯍꯧꯔꯦ꯫ ꯆꯥꯛ ꯆꯥꯅꯕ ꯂꯥꯛꯎꯀꯣ." ꯉꯥꯟꯕꯅ "ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯒꯦ." ꯄꯦꯔꯣꯅ "ꯑꯃꯨꯕ ꯅꯠꯇ꯭ꯔꯣ? ꯀꯩ ꯍꯥꯏꯅꯣ?" "ꯃꯥꯅꯦ, ꯆꯥꯛ ꯂꯣꯏꯔꯦꯌꯦ꯫ ꯑꯗꯣ ꯐꯔꯦ, ꯑꯩꯁꯨ ꯆꯥꯛ ꯆꯥꯔꯨꯈꯤꯒꯦ꯫ ꯅꯪ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯣ." "ꯍꯣꯏ, ꯉꯥꯏꯔꯝꯃꯒꯦ, ꯆꯥꯔꯨꯔꯣ." ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯀꯛꯅꯈ꯭ꯔꯦ꯫ ꯄꯦꯔꯨꯅ ꯐꯣꯟ ꯃꯅꯥꯀꯣꯡꯗ ꯅꯞꯂꯝꯕ ꯑꯗꯨ ꯂꯧꯊꯣꯔꯛꯄꯅꯤ꯫ ꯃꯅꯥꯎꯅꯨꯄꯤꯅ ꯅꯛꯁꯤꯜꯂꯒ ꯇꯥꯔꯝꯕ ꯑꯗꯨꯗ ꯄꯦꯔꯨꯅ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ "ꯍꯩꯃꯥ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯅ? ꯅꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯩꯗꯣ ꯇꯥꯔꯤꯅꯤ." "ꯏꯁ, ꯑꯉꯥꯡꯅ ꯃꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝ ꯇꯥꯅꯤꯡꯂꯤꯁꯤꯅ ꯃꯁꯤꯗꯤꯕ." "ꯆꯤꯆꯦ, ꯅꯪ ꯂꯨꯍꯣꯡꯈ꯭ꯔꯗꯤ ꯏꯊꯟꯇ ꯉꯥꯏꯍꯧꯗꯣꯏꯔꯣ?" "ꯑꯁ, ꯌꯥꯝ ꯇꯜꯂꯦ ꯑꯩꯗꯤ." "ꯏꯆꯦꯅ ꯂꯨꯍꯣꯡꯈ꯭ꯔꯁꯨ ꯇꯣꯏꯅ ꯂꯥꯛꯇꯣꯏꯁꯤꯗꯤ." "ꯌꯥꯔꯦ ꯈꯪꯉꯦ, ꯅꯪꯒꯤꯗꯨꯅ ꯍꯦꯜꯂꯦꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯗꯧꯅꯦ꯫ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ, ꯇꯨꯝꯃꯣ ꯌꯥꯔꯦ ꯑꯉꯥꯡꯅ." "ꯇꯨꯝꯗ ꯇꯨꯝꯖꯔꯒꯦ ꯏꯕꯦꯝꯃ, ꯅꯪ ꯂꯨꯍꯣꯡꯂꯣ ꯑꯗꯨꯒ ꯑꯗꯨꯝ ꯆꯠꯄꯤꯈ꯭ꯔꯣ." "ꯁꯅꯥ, ꯅꯪꯁꯤꯗꯤꯕ, ꯆꯤꯆꯦꯅ ꯇꯣꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯂꯨꯍꯣꯡꯗꯧꯒ ꯋꯥꯔꯤꯀꯣ ꯍꯥꯏꯅꯕ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤ꯫ ꯈꯨꯃꯥꯡ ꯌꯥꯝꯅ ꯆꯥꯎꯁꯤꯜꯂꯛꯀꯅꯨ." ꯂꯩꯁꯅꯥꯅ ꯃꯅꯥꯀꯣꯡ ꯑꯗꯨ ꯃꯦꯟꯁꯤꯜꯂꯒ "ꯌꯥꯔꯦ ꯌꯥꯔꯦ, ꯇꯨꯝꯃꯦ, ꯑꯩ ꯇꯥꯅꯤꯡꯗꯦꯕ ꯑꯝꯇ." ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯂꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯄꯦꯔꯣꯅ "ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯅꯤꯍꯦ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ 9ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇꯅꯤ ꯄꯦꯔꯨꯒꯤ ꯌꯨꯝꯗ ꯊꯨꯡꯂꯔꯦ꯫ ꯂꯤꯟꯊꯣꯏ, ꯁꯤꯖ, ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯈꯔꯒ ꯑꯆꯥ ꯑꯊꯛ ꯀꯌꯥꯒ ꯂꯣꯏꯅꯅ ꯑꯏꯪꯕꯤꯅ "ꯃꯥꯡꯒꯣꯜꯁꯤꯗ ꯍꯦꯛꯇ ꯂꯦꯡꯈꯠꯄꯤꯔꯛꯑꯣ ꯃꯌꯥꯝ." "ꯍꯣꯏ ꯍꯣꯏ." ꯑꯁꯨꯝꯅ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯀꯥꯈꯠꯅꯗꯨꯅ ꯂꯥꯡꯉꯝꯕꯒ ꯚꯛꯇꯤ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯅꯈ꯭ꯔꯦ꯫ ꯂꯥꯡꯉꯝꯕꯁꯨ ꯐꯝꯊꯈ꯭ꯔꯦ꯫ ꯑꯏꯪꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯅꯥꯀꯜꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯁꯤꯖꯅ ꯋꯥ ꯍꯧꯗꯣꯔꯛꯏ꯫ "ꯋꯥꯁꯦ ꯑꯩꯁꯨ ꯀꯔꯝꯅ ꯍꯧꯗꯣꯛꯀꯗꯕꯅꯣ? ꯏꯕꯨꯡꯉꯣ ꯍꯣꯏꯅꯁꯨ ꯍꯥꯟꯅ ꯈꯪꯂꯝꯂꯒꯅꯤ." ꯂꯥꯡꯉꯝꯕꯅ "ꯏꯃꯥꯁꯤ ꯍꯦꯛꯇ ꯀꯧꯔꯒꯦ. ꯑꯉꯥꯡꯁꯤꯡ ꯍꯥꯟꯅꯁꯨ ꯃꯁꯥ ꯃꯁꯥꯁꯨ ꯌꯥꯅꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯑꯀꯥꯏꯕ ꯀꯔꯤꯁꯨ ꯂꯩꯇꯦ. ꯑꯗꯨꯕꯨ ꯏꯃꯥꯁꯤ ꯍꯣꯏꯒꯤ ꯌꯦꯛꯇꯨꯃꯇꯪꯗꯤ ꯍꯥꯏꯕꯤꯌꯨ, ꯃꯗꯨ ꯑꯃꯗꯤ ꯈꯪꯖꯗ꯭ꯔꯤ." "ꯑꯩꯈꯣꯏꯒꯤꯗꯤ ꯂꯨꯋꯥꯡ ꯌꯦꯛ ꯁꯂꯥꯏꯅꯤ, ꯏꯕꯨꯡꯉꯣ ꯈꯣꯏꯒꯤꯗꯤ." "ꯏꯃꯥꯁꯤ ꯑꯗꯨꯗꯤ ꯌꯦꯛꯇꯤ ꯊꯣꯛꯅꯗ꯭ꯔꯦꯍꯦ. ꯑꯩꯈꯣꯏꯒꯤꯅ ꯈꯨꯃꯟ ꯌꯦꯛ ꯁꯂꯥꯏꯅꯤ." ꯑꯍꯜ ꯑꯃꯅ ꯈꯨꯝꯂꯛꯏ꯫ "ꯏꯕꯨꯡꯉꯣ ꯍꯣꯏꯒꯤ ꯋꯥꯁꯨ ꯊꯣꯏꯗꯣꯛꯄ ꯑꯀꯥꯏꯕ ꯂꯩꯇ꯭ꯔꯦ. ꯌꯦꯛꯇꯁꯨ ꯑꯀꯥꯏꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯂꯧꯖꯔꯒꯦꯀꯣ." "ꯂꯩꯖꯗ꯭ꯔꯦ ꯃꯥꯝꯃ. ꯌꯨꯝꯁꯤꯗ ꯂꯩꯗꯨꯅ ꯑꯩꯅꯗꯤ ꯏꯆꯜꯁꯦ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗꯦ. ꯏꯃꯥꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯃꯅꯤꯡ ꯇꯝꯅ ꯂꯩꯖꯔꯁꯅꯨ. ꯏꯃꯥꯁꯤꯅ ꯑꯄꯣꯛꯄꯤ ꯏꯆꯥ ꯅꯤꯉꯣꯜꯅꯤ ꯈꯟꯕꯤꯔꯣꯏꯗ꯭ꯔꯥ ꯁꯤꯇꯅꯤ." "ꯀꯔꯤꯒꯤ ꯈꯜꯂꯣꯏꯗꯒꯦ? ꯏꯃꯥꯁꯤꯅꯅꯦ ꯏꯃꯧꯗꯨꯒꯤ ꯋꯥꯔꯤꯇ ꯇꯥꯕꯗ ꯏꯃꯥꯁꯤꯅ ꯏꯅꯥꯛꯇ ꯊꯝꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤꯗ." ꯃꯇꯥꯡꯁꯤꯗ ꯂꯩꯁꯅꯥ ꯃꯌꯥꯝ ꯑꯗꯨꯒꯤ ꯊꯛꯅꯕ ꯆꯥ ꯑꯃꯗꯤ ꯑꯆꯥꯄꯣꯠꯁꯤꯡ ꯄꯨꯊꯣꯔꯛꯇꯨꯅ ꯌꯦꯜꯂꯤ꯫ ꯁꯤꯖꯅ "ꯏꯕꯦꯝꯃꯁꯤꯅ ꯃꯅꯥꯎꯅꯨꯄꯤꯗꯣꯔꯣ?" ꯑꯏꯪꯕꯤꯅ "ꯃꯥꯅꯦ ꯃꯥꯅꯦ ꯏꯃꯥꯁꯤ. ꯅꯍꯥꯟꯗꯒꯤ ꯃꯆꯦ ꯆꯠꯈꯤꯗꯧꯔꯦꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯅ ꯃꯆꯦꯒꯤ ꯅꯥꯛꯇ ꯆꯪꯗꯅ ꯀꯞꯇꯅ ꯂꯩꯔꯕꯅꯤ." ꯂꯩꯁꯅꯥꯅ "ꯑꯁ, ꯏꯅꯝꯃꯁꯤꯗꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯁꯤꯖꯅ ꯅꯣꯛꯇꯨꯅ ꯆꯪꯈ꯭ꯔꯤꯕ ꯂꯩꯁꯅꯥꯗ ꯌꯦꯡꯗꯨꯅ "ꯏꯀꯥꯏꯔ ꯃꯥꯜꯂꯦꯅꯦ ꯇꯧꯔꯤꯁꯦ." ꯂꯝꯉꯥꯟꯕꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯁꯤꯖꯅ "ꯑꯗꯣ ꯂꯝꯉꯥꯟꯕ, ꯂꯨꯍꯣꯡꯕꯁꯤꯗꯤ ꯈꯔ ꯊꯨꯖꯤꯟꯁꯤ. ꯏꯃꯥꯁꯤꯅ ꯂꯨꯍꯣꯡꯕꯗ ꯆꯪꯒꯗꯕ ꯄꯨꯝꯕ ꯇꯧꯒꯅꯤ. ꯏꯕꯨꯡꯉꯣꯅꯅꯦ ꯃꯥꯒꯤ ꯄꯤꯗꯕ ꯌꯥꯗꯕ ꯈꯔ ꯇꯧꯕꯤꯔꯒ ꯂꯣꯏꯔꯦ. ꯏꯃꯥꯁꯤꯅꯅꯦ ꯄꯨꯝꯅꯃꯛ ꯇꯧꯒꯅꯤꯗ." "ꯑꯦ ꯀꯥꯏꯗꯦ. ꯃꯕꯨꯡꯉꯩ ꯑꯃ ꯂꯩꯔꯤꯉꯩ ꯀꯔꯤꯒꯤ ꯏꯃꯥꯁꯤꯗ ꯂꯣꯏꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯣ? ꯑꯩꯅꯁꯨ ꯏꯆꯜꯒꯤ ꯈꯔꯗꯤ ꯇꯧꯒꯦ ꯈꯜꯂꯤꯕꯅꯤꯗ." "ꯐꯔꯦ. ꯏꯌꯥꯅ ꯉꯝꯕꯗꯣ ꯇꯧꯕꯤꯔꯛꯑꯣ.
ꯑꯋꯥꯠꯄꯗꯨꯅ ꯏꯃꯥꯁꯤꯅ ꯍꯦꯛ ꯃꯦꯜꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯀꯔꯤ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕꯁꯤꯡ ꯇꯧꯗꯨꯅ ꯅꯨꯃꯤꯠꯇꯨꯒꯤ ꯃꯥꯡꯒꯣꯜ ꯀꯥꯕꯒꯤ ꯊꯧꯔꯝ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯈꯟꯗꯕꯗꯤ ꯅꯠꯇꯦ ꯄꯦꯔꯨ, ꯃꯁꯥꯗ ꯂꯩꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛꯇꯗ ꯍꯛꯆꯤꯟꯅ ꯈꯟꯖꯤꯟꯕꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯍꯥꯟꯅꯗꯤ ꯊꯣꯏꯗꯣꯛꯄ ꯀꯔꯤꯁꯨ ꯈꯜꯂꯨꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯄꯦꯔꯨ ꯂꯩꯍꯥꯎꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯄꯦꯔꯨꯅ ꯂꯩꯍꯥꯎꯒꯤ ꯌꯨꯝ ꯌꯧꯔꯦ꯫ ꯂꯩꯍꯥꯎꯁꯨ ꯁꯨꯃꯥꯡꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯦꯔꯨ ꯎꯕꯗ, "ꯍꯩꯃꯥ ꯄꯦꯔꯨ, ꯂꯥꯛꯑꯣ ꯆꯪꯂꯛꯑꯣꯁꯦ ꯁꯤꯗ꯫ ꯁꯦ ꯁꯤꯗ ꯐꯝꯃꯣ꯫ ꯀꯩ ꯍꯥꯏꯒꯦ ꯅꯪꯕꯣ?" "ꯂꯩꯍꯥꯎ, ꯏꯕꯥꯅꯤ ꯅꯣꯡꯃ ꯏꯝꯐꯥꯜꯗ ꯆꯠꯂꯨꯁꯦ." "ꯍꯣꯏ ꯆꯠꯂꯨꯁꯦ ꯌꯥꯏꯌꯦ꯫ ꯑꯗꯣ ꯀꯩ ꯃꯔꯝ ꯂꯩꯒꯦꯕ?" "ꯂꯩꯍꯥꯎ, ꯑꯩꯁꯦ ꯏꯁꯥꯁꯤꯁꯨ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯣꯛ ꯉꯥꯎꯕ ꯆꯤꯛꯄꯁꯦ ꯌꯥꯝ ꯇꯣꯏꯅ ꯇꯧꯋꯦ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ꯫ ꯍꯥꯟꯅꯗꯤ ꯀꯩꯁꯨ ꯈꯜꯂꯝꯗꯦ ꯑꯁꯨꯛ ꯀꯨꯏꯕꯁꯦ꯫ ꯑꯩꯅꯁꯨ ꯇꯣꯏꯅ ꯇꯧꯗꯕꯅꯤꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯕꯅꯦ꯫ ꯍꯟꯗꯛ ꯃꯔꯛꯁꯤꯗꯤ ꯌꯥꯝ ꯇꯣꯏꯅ ꯇꯧꯔꯦ꯫ ꯑꯗꯨꯅ ꯏꯝꯐꯥꯜꯗ ꯑꯃꯨꯛꯇ ꯍꯥꯏꯒꯠꯂꯨꯁꯦ꯫ ꯅꯪꯕꯨ ꯌꯥꯒꯗ꯭ꯔꯣ?" "ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯀꯩꯗꯧꯉꯩ ꯆꯠꯁꯦ ꯍꯥꯏꯅꯣ?" "ꯍꯌꯦꯡ ꯆꯠꯁꯤꯔꯣ? ꯑꯩꯁꯨ ꯊꯕꯛ ꯈꯔ ꯍꯥꯡꯂꯤꯉꯩꯁꯤꯗ." "ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯨ꯫ ꯍꯌꯦꯡꯁꯦ ꯑꯝꯇ ꯆꯠꯂꯨꯁꯦ꯫ ꯏꯅꯝꯃ ꯍꯣꯏꯗꯤ ꯈꯪꯕ꯭ꯔꯣ ꯅꯪ ꯁꯨꯃꯥꯏꯅ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯁꯦ?" "ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯕꯨꯗꯤ ꯈꯪꯉꯦ. ꯑꯗꯣ ꯍꯟꯗꯛ ꯈꯔ ꯍꯦꯟꯖꯜꯂꯦ ꯍꯥꯏꯕꯗꯤ ꯈꯪꯗꯕꯅꯦ. ꯍꯌꯦꯡ ꯍꯣꯁꯄꯤꯇꯥꯜ ꯆꯠꯄꯁꯨ ꯏꯅꯝꯃꯣꯏꯗ ꯍꯥꯏꯔꯨꯈꯤꯅꯣ. ꯑꯩ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯌꯦꯡꯈꯤꯒꯦꯕ." "ꯍꯣꯏ ꯍꯣꯏ." "ꯑꯗꯣ ꯅꯪꯁꯨ ꯃꯅꯨꯡꯗ ꯑꯝꯇ ꯆꯪꯂꯨꯈꯤꯁꯦ. ꯅꯍꯥꯟ ꯅꯪꯅ ꯄꯥꯝꯃꯦ ꯍꯥꯏꯔꯝꯕ ꯐꯅꯦꯛꯇꯣ ꯑꯩꯅ ꯊꯝꯂꯕꯅꯦ꯫ ꯐꯤꯒ ꯄꯨꯟꯅ ꯄꯥꯝꯃꯦ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯏꯊꯣꯏꯕꯤꯗꯒꯤ ꯂꯧꯔꯒꯅꯦ ꯄꯨꯟꯅ ꯂꯩꯔꯕꯅꯦ. ꯑꯗꯨꯁꯨ ꯄꯨꯈ꯭ꯔꯣ." "ꯑꯦ, ꯌꯥꯝ ꯊꯨꯅꯕꯨ ꯂꯣꯏꯔꯝꯃꯤꯅ ꯅꯨꯄꯤꯁꯦ." ꯂꯩꯍꯥꯎ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯂꯩꯍꯥꯎꯅ, "ꯐꯅꯦꯛꯁꯦ ꯏꯊꯣꯏꯕꯤꯅ ꯃꯉꯣꯟꯗ ꯍꯥꯟꯅ ꯄꯤꯌꯣ ꯍꯥꯏꯕꯅꯦ. ꯑꯩꯅ ꯃꯊꯪ ꯂꯧꯔꯣ ꯄꯤꯔꯨꯒꯤ ꯍꯥꯟꯅ ꯄꯤꯔꯒꯦꯅ ꯍꯥꯏꯈꯤꯕꯅꯦ." "ꯏꯊꯣꯏꯕꯤꯒ ꯅꯕꯥꯅꯤ ꯅꯪꯅ ꯐꯅꯦꯛ ꯁꯥꯔꯒ ꯏꯊꯣꯏꯕꯤꯅ ꯐꯤ ꯁꯥꯔꯤꯔꯣ?" "ꯃꯥꯅꯦ. ꯄꯨꯟꯅ ꯄꯨꯟꯅ ꯁꯥꯔꯒꯅꯦ ꯏꯅꯦ ꯂꯨꯈꯣꯏꯕꯤꯗ ꯄꯤꯕꯅꯦ." "ꯑꯣ, ꯐꯔꯦꯅꯦ ꯑꯗꯨꯅ꯫ ꯀꯥꯏꯗꯒꯤ ꯐꯕꯅꯣ? ꯏꯊꯣꯏꯕꯤꯗꯣ ꯐꯤ ꯁꯥꯕ ꯌꯥꯝ ꯇꯞꯄꯦ. ꯇꯞꯂꯁꯨ ꯃꯈꯨꯠꯄꯨꯗꯤ ꯅꯥꯟꯖꯕꯅꯦ." ꯑꯁꯤ ꯍꯥꯏꯔꯒ ꯐꯤꯒ ꯐꯅꯦꯛ ꯑꯗꯨ ꯄꯨꯊꯣꯔꯛꯂꯦ꯫ ꯄꯦꯔꯨꯅ, "ꯇꯣ, ꯁꯤ ꯑꯣꯏꯔꯗꯤ ꯐꯅꯦꯛꯁꯨ ꯐꯤꯁꯨ ꯃꯥꯟꯅꯔꯕꯅꯤꯅ ꯐꯖꯗ꯭ꯔꯅꯦ?" "ꯐꯖꯗ꯭ꯔꯗꯤ ꯀꯩꯅꯣ, ꯑꯩꯅ ꯇꯧꯔꯛꯄꯕꯨ." "ꯍꯣꯏ, ꯐꯔꯦꯁꯦ. ꯑꯩꯁꯨ ꯆꯠꯂꯒꯦ. ꯍꯌꯦꯡꯗꯣ ꯂꯝ ꯂꯥꯞꯄꯅꯤꯅ ꯈꯔ ꯉꯟꯅ ꯆꯠꯁꯦ." "ꯍꯣꯏ ꯍꯣꯏ ꯆꯠꯁꯦ." ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯄꯦꯔꯨꯁꯨ ꯂꯩꯍꯥꯎ ꯍꯣꯏꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯄꯦꯔꯨ ꯑꯌꯨꯛ ꯉꯟꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯆꯦꯅ ꯑꯌꯨꯛ ꯉꯟꯅ ꯃꯐꯤ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯂꯩꯁꯅꯥꯅ ꯐꯃꯨꯡꯗꯒꯤ ꯍꯥꯏꯔꯛꯏ, "ꯑꯦ ꯆꯦꯆꯦ, ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯑꯌꯨꯛ ꯉꯟꯅ?" "ꯆꯦꯆꯦ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ." "ꯑꯩꯒꯤ ꯅꯠꯇꯦ, ꯅꯪ ꯆꯦꯆꯦ ꯂꯩꯍꯥꯎꯒꯤꯅꯤ." "ꯉꯟꯃꯟꯈ꯭ꯔꯦꯗ ꯑꯗꯨ ꯑꯣꯏꯔꯁꯨ." "ꯍꯦ ꯍꯅꯨꯕꯤ ꯁꯥꯕꯤ, ꯍꯧꯒꯠꯂꯣ ꯌꯥꯔꯦ. ꯐꯃꯨꯡꯗꯅꯦ ꯏꯕꯦꯝꯕꯣꯛꯀ ꯑꯃꯨꯛ ꯁꯥꯕꯤꯔꯅꯨ. ꯃꯇꯝꯁꯦ ꯌꯧꯔꯕꯅꯦ, ꯊꯦꯡꯂꯕꯅꯤ." "ꯍꯧꯒꯠꯈꯤꯔꯣꯏ. ꯑꯁꯨꯛ ꯌꯥꯝ ꯉꯜꯂꯤꯁꯤꯕꯨ ꯊꯦꯡꯉꯦꯌꯦ." ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯐꯩꯖꯨꯞ ꯑꯗꯨ ꯃꯀꯣꯛ ꯌꯧꯕ ꯐꯥꯎꯕ ꯈꯨꯝꯖꯤꯜꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯄꯦꯔꯨꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯄꯦꯔꯨ ꯃꯅꯝꯃꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯝꯃꯁꯨ ꯐꯖꯅ ꯆꯠꯂꯣ ꯍꯥꯏꯔꯛꯏ꯫ ꯉꯔꯥꯡꯅ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯅ ꯍꯧꯗꯣꯛꯈꯤꯕꯅ ꯃꯅꯝꯃꯁꯨ ꯊꯣꯏꯗꯣꯛꯅ ꯍꯪꯂꯨꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯍꯥꯎ ꯃꯈꯣꯏ ꯑꯅꯤ ꯑꯔꯥꯛꯄ ꯕꯁ ꯑꯃꯗ ꯇꯣꯡꯗꯨꯅ ꯏꯝꯐꯥꯜ ꯇꯝꯅ ꯂꯥꯛꯂꯤ꯫ ꯏꯝꯐꯥꯜ ꯌꯧꯔꯕꯗ ꯔꯤꯝꯁ ꯇꯥꯕ ꯑꯣꯇꯣ ꯑꯃꯗ ꯇꯣꯡꯗꯨꯅ ꯑꯃꯨꯛ ꯂꯥꯛꯏ꯫ ꯌꯧꯔꯦ꯫ ꯔꯤꯝꯁ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯇꯤꯀꯦꯠ ꯀꯥꯎꯟꯇꯔ ꯑꯗꯨꯗꯒꯤ ꯇꯤꯀꯦꯠ ꯑꯃ ꯄꯥꯏꯔꯗꯨꯅ ꯅꯔꯁ ꯅꯨꯄꯤꯗꯨꯅ ꯆꯪꯉꯣ ꯍꯥꯏꯕ ꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯦ꯫ ꯄꯦꯔꯨꯅ, "ꯗꯣꯛꯇꯔ, ꯑꯩ ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ." "ꯆꯪꯉꯣ." ꯄꯦꯔꯨ ꯑꯃꯗꯤ ꯂꯩꯍꯥꯎ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯛꯇꯨꯅ ꯂꯩꯔꯝꯂꯤꯕ ꯆꯤꯌꯔ ꯑꯗꯨꯗ ꯄꯨꯝꯅ ꯐꯝꯊꯃꯤꯟꯅꯔꯦ꯫
ꯗꯣꯛꯇꯔ ꯑꯗꯨꯅ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯦ? ꯗꯣꯛꯇꯔ, ꯑꯩꯁꯦ ꯀꯣꯛ ꯉꯥꯎꯕ ꯆꯤꯛꯄ, ꯃꯔꯛ ꯃꯔꯛꯇꯁꯨ ꯂꯣꯛ ꯈꯨꯕꯗ ꯏ ꯌꯥꯎꯏ꯫ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯁꯦ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯄꯦꯔꯨꯗ ꯄꯤꯁꯨꯝ ꯍꯥꯏꯐꯦꯠ ꯁꯨꯛꯂꯒ ꯅꯪꯒꯤꯗꯣ ꯇꯦꯁ ꯈꯔ ꯇꯧꯔꯛꯑꯣ, ꯑꯗꯨꯒ ꯇꯦꯁꯀꯤ ꯔꯤꯖꯜ ꯑꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯗꯣꯛꯇꯔ ꯑꯗꯨꯅ ꯇꯦꯁ ꯇꯧꯔꯛꯅꯕ ꯆꯦ ꯄꯤꯔꯛꯏ꯫ ꯑꯁꯨꯝꯅ ꯄꯦꯔꯨ ꯃꯈꯣꯏ ꯑꯅꯤ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯦꯁ ꯇꯧꯐꯝꯗ ꯆꯠꯂꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯅ ꯏ ꯆꯤꯡꯗꯨꯅ ꯏ ꯂꯧꯕ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯅ ꯄꯦꯔꯨꯗ ꯇꯦꯁꯀꯤ ꯔꯤꯖꯜꯗꯤ ꯍꯌꯦꯡ ꯂꯧꯕ ꯂꯥꯛꯄꯤꯔꯣ, ꯄꯨꯡ 11:30 ꯑꯗꯨꯋꯥꯏꯗ ꯑꯣꯏꯅ꯫ ꯄꯦꯔꯨꯅ ꯍꯣꯏ ꯁꯤꯁꯇꯔ ꯑꯁꯤ ꯍꯥꯏꯅꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯄꯦꯔꯨ ꯑꯃꯗꯤ ꯂꯩꯍꯥꯎ ꯒꯥꯔꯤꯗ ꯇꯣꯡꯗꯨꯅ ꯂꯝꯕꯤꯗ ꯂꯥꯛꯂꯦ꯫ ꯂꯩꯍꯥꯎꯅ ꯄꯦꯔꯨꯗ ꯄꯦꯔꯨ, ꯍꯌꯦꯡꯗꯤ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅꯅꯦ ꯉꯟꯅ ꯆꯠꯁꯤꯀꯣ, ꯏꯝꯐꯥꯜ ꯌꯧꯕꯗ ꯄꯨꯡ 9:15ꯗꯤ ꯍꯦꯛꯇ ꯇꯥꯈꯤꯑꯕ꯫ ꯍꯣꯏ, ꯑꯩꯗꯤ ꯄꯨꯛꯅꯤꯡꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯈꯠꯂꯤ꯫ ꯀꯔꯤꯒꯤ ꯄꯥꯈꯠꯂꯤꯅꯣ? ꯀꯩꯁꯨ ꯇꯧꯔꯣꯏꯍꯦ, ꯅꯪꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯖꯤꯟꯒꯜꯂꯦꯕ꯫ ꯈꯟꯒꯅꯨ ꯌꯥꯗꯦ, ꯍꯦꯛꯇ ꯈꯜꯂꯛꯄ꯫ ꯋꯥꯈꯜ ꯈꯜꯂꯤꯉꯩꯗꯅꯦ ꯌꯨꯝ ꯌꯧꯔꯦ, ꯂꯥꯎ ꯀꯨꯝꯊꯔꯁꯦ꯫ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯂꯩꯍꯥꯎꯒ ꯄꯦꯔꯨꯒ ꯃꯈꯣꯏ ꯑꯅꯤ ꯀꯨꯝꯊꯔꯛꯇꯨꯅ ꯌꯨꯝ ꯇꯥꯕ ꯂꯝꯕꯤꯗ ꯂꯥꯛꯂꯤ꯫ ꯁꯣꯝꯗꯅ ꯂꯩꯁꯅꯥ ꯐꯃꯨꯡꯗ ꯇꯨꯝꯂꯒ ꯄꯨꯟꯁꯤꯕꯒ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ꯫ ꯃꯆꯦꯒ ꯂꯩꯇ꯭ꯔꯦ, ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯤ꯫ ꯃꯅꯝꯃꯁꯨ ꯁꯪꯒꯣꯏꯗ ꯐꯤ ꯁꯥꯔꯤ꯫ ꯃꯕꯨꯡ ꯂꯝꯉꯥꯟꯕꯁꯨ ꯂꯩꯇꯦ, ꯑꯣꯐꯤꯁ ꯆꯠꯈꯤ꯫ ꯉꯁꯤꯗꯤ ꯂꯩꯁꯅꯥꯒꯤ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡ ꯍꯥꯏꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯅ ꯂꯩꯁꯅꯥꯗ ꯍꯪꯂꯛꯏ, ꯅꯣꯏ ꯆꯦ ꯂꯥꯛꯈꯤꯔꯣꯏꯗ꯭ꯔꯣ? ꯂꯥꯛꯈꯤꯔꯣꯏ, ꯋꯥꯠꯂꯤꯌꯦ꯫ ꯑꯗꯣ ꯅꯪ ꯌꯨꯝꯗ ꯂꯥꯛꯑꯣꯕ, ꯏꯕꯥꯅꯤ ꯄꯨꯟꯗꯕꯁꯨ ꯀꯨꯏꯔꯦ ꯌꯦꯡꯉꯣ꯫ ꯂꯥꯛꯀꯦ ꯍꯥꯏꯕꯅꯤ, ꯃꯃꯥꯅ ꯌꯥꯗꯕꯩꯅꯤ꯫ ꯑꯗꯣ ꯅꯪꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯝꯂꯅꯤꯉꯣ꯫ ꯐꯥꯗꯦ, ꯀꯥꯏꯗꯩ ꯂꯩꯁꯥꯕꯤꯅꯣ? ꯅꯪꯗꯨꯝ ꯄꯥꯈꯪ ꯐꯥꯔꯝꯂꯅꯤ, ꯅꯨꯄꯤꯒ ꯀꯣꯏꯔꯝꯂꯅꯤ꯫ ꯍꯩ, ꯅꯆꯤꯟ ꯅꯔꯩ ꯀꯦꯟꯗꯕ ꯋꯥ ꯉꯥꯡꯅꯨꯀꯣ꯫ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃꯈꯛꯇꯤ ꯂꯩꯌꯦ꯫ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯃꯇꯤꯛ ꯆꯥꯔꯀꯥꯟꯗ ꯐꯣꯡꯗꯣꯛꯇꯣꯏꯅꯤ꯫ ꯏꯁ, ꯌꯥꯗꯦꯀꯣ, ꯄꯥꯈꯪ ꯐꯥꯔꯛꯄ ꯀꯥꯏꯁꯦ ꯂꯣꯟꯅ ꯍꯦꯛꯇ ꯂꯩꯔꯝꯃꯦꯕ, ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯈꯪꯅꯤꯡꯈ꯭ꯔꯦꯗꯀꯣ꯫ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦꯅꯦ, ꯃꯥꯗꯤ ꯑꯩꯒꯤ ꯂꯥꯏꯔꯦꯟꯕꯤꯅꯤ꯫ ꯅꯨꯡꯇꯤꯒꯤ ꯎꯕ ꯐꯪꯗ꯭ꯔꯁꯨ ꯃꯥꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯨꯞꯂꯤ ꯄꯥꯏꯒꯗꯧꯕꯤ꯫ ꯇꯔꯥꯏꯅ ꯍꯦꯛꯇ ꯈꯪꯕ ꯌꯥꯗꯦꯀꯣ ꯑꯉꯥꯡꯅ꯫ ꯑꯣ, ꯈꯪꯖꯔꯔꯣꯏ, ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯊꯝꯃꯦ, ꯍꯥꯏꯗꯣꯛꯄꯒ ꯌꯥꯗꯦ ꯀꯥꯏꯅ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤꯁꯨ ꯂꯩꯗ, ꯍꯥꯏꯗꯣꯛꯑꯣꯏ꯫ ꯃꯁꯤ ꯌꯦꯡꯉꯨꯅꯦ, ꯅꯨꯄꯥꯒ ꯂꯣꯠꯁꯤꯜꯂꯒ ꯊꯝꯗꯅ꯫ ꯍꯩ, ꯀꯅꯥꯅꯣꯕ, ꯁꯠ ꯍꯥꯏꯔꯣ, ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩ ꯁꯥꯎꯖꯔꯛꯀꯅꯤ꯫ ꯍꯦꯛꯇ ꯍꯥꯏꯗꯣꯛꯄ ꯌꯥꯕ ꯅꯠꯇꯤꯌꯦ, ꯃꯥꯗꯤ ꯑꯩꯒꯤ ꯂꯥꯏꯔꯦꯟꯕꯅꯤ, ꯂꯥꯏꯔꯦꯟꯕ꯫ ꯃꯃꯤꯡ ꯄꯟꯕ ꯐꯥꯎꯕꯅꯦ ꯄꯥꯝꯃꯨꯖꯖꯥꯅꯤ꯫ ꯄꯨꯟꯁꯤꯕꯅ ꯁꯥꯎꯔꯞꯅ, ꯐꯩ, ꯇꯧꯋꯣꯕ, ꯅꯪ ꯅꯨꯡꯉꯥꯏꯅꯤꯗꯅ ꯑꯗꯨꯕꯨꯗꯤ꯫ ꯑꯩꯅ ꯃꯇꯤꯛ ꯆꯥꯔꯀꯥꯟꯗ ꯅꯃꯥꯡꯗ ꯂꯦꯟꯅꯒꯦ, ꯅꯨꯡꯉꯥꯏꯅꯤꯕ꯫ ꯂꯦꯟꯅꯕꯤꯌꯣ, ꯎꯕꯤꯗꯧꯕ ꯑꯩꯅ ꯌꯦꯡꯕꯤꯔꯨꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯊꯝꯃꯦ, ꯐꯣꯟꯒ ꯋꯥꯔꯤ ꯁꯥꯟꯅꯔꯔꯣꯏ, ꯊꯝꯃꯦ, ꯀꯛꯊꯠꯀꯦ ꯐꯣꯟꯒ ꯂꯣꯏꯅ꯫ ꯊꯝꯈ꯭ꯔꯣ, ꯑꯩꯒꯤꯁꯨ ꯃꯤ ꯐꯣꯟ ꯂꯥꯛꯑꯦꯕ, ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯟꯅꯈꯤꯒꯦ꯫ ꯄꯨꯟꯁꯤꯕ ꯁꯥꯎꯔꯦ, ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯋꯥꯈꯜꯗ ꯈꯜꯂꯤ, ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ ꯃꯥꯅ ꯍꯥꯏꯁꯤꯕꯣ? ꯃꯁꯤꯕꯨ ꯅꯨꯄꯥꯒ ꯀꯣꯏꯔꯖꯥꯠꯂꯥ? ꯂꯩꯁꯅꯥꯁꯨ ꯈꯜꯂꯤ, ꯂꯥꯏꯔꯦꯟꯕꯤ ꯀꯥꯏꯅ, ꯀꯅꯥꯕꯨ ꯑꯣꯏꯖꯥꯠꯅꯣ? ꯃꯣꯏ ꯑꯗꯨꯋꯥꯏꯒꯤ ꯃꯌꯥꯡ ꯅꯨꯄꯤꯗꯣ ꯑꯣꯏꯔꯝꯅꯤꯌꯦ꯫ ꯃꯌꯥꯡꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯁꯤꯕꯗꯨꯗ ꯂꯥꯏ ꯃꯥꯟꯕꯗꯒꯤ ꯂꯥꯏꯔꯦꯟꯕꯤꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤ ꯑꯣꯏꯔꯝꯅꯤ꯫ ꯑꯁꯤ ꯈꯜꯂꯤꯉꯩ ꯂꯩꯁꯅꯥꯒꯤ ꯐꯣꯟꯗ ꯃꯕꯨꯡ ꯂꯝꯉꯥꯟꯕꯒꯤ ꯀꯣꯜ ꯂꯥꯛꯁꯤꯜꯂꯤ꯫ ꯂꯩꯁꯅꯥꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ, ꯑꯗꯨꯒ ꯐꯣꯟ ꯑꯗꯨ ꯌꯦꯡꯉꯤ꯫ ꯃꯕꯨꯡ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯂꯩꯁꯅꯥ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯂꯝꯉꯥꯟꯕꯅ, ꯁꯅꯥ, ꯀꯩꯗꯧꯔꯒꯦ? ꯅꯅꯝꯃꯗꯨꯕꯨ ꯐꯣꯟꯒ ꯄꯥꯏꯗꯦꯅꯦ, ꯅꯅꯝꯃꯗꯣ ꯑꯃꯨꯛꯇ ꯄꯥꯏꯍꯜꯂꯛꯑꯣ꯫ ꯍꯣꯏ ꯇꯥꯆꯧ꯫ ꯑꯁꯤ ꯍꯥꯏꯅꯔꯤꯉꯩ ꯄꯨꯟꯁꯤꯕ ꯑꯗꯨ ꯑꯃꯨꯛ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏ꯫ ꯋꯦꯇꯤꯡ ꯂꯩꯔꯝꯕ ꯑꯗꯨꯗ ꯄꯨꯟꯁꯤꯕ ꯁꯥꯎꯅꯤꯡꯂꯦ꯫ ꯏꯟꯈꯠꯂꯛꯄꯒꯤ ꯐꯥꯊꯕ ꯉꯝꯗꯕ ꯍꯥꯏꯗꯣꯏꯔꯥ, ꯅꯨꯡꯁꯤꯅꯕꯁꯨ ꯅꯠꯇꯦ,
ꯃꯔꯝ ꯏꯆꯥ ꯆꯥꯗ ꯄꯨꯟꯁꯤꯕ ꯁꯥꯎꯔꯦ, ꯇꯧꯐꯝ ꯈꯪꯗ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯁꯤꯝ ꯑꯗꯨ ꯊꯨꯗꯦꯛꯈꯤ꯫ ꯈꯪꯍꯧꯗ꯭ꯔꯦ, ꯄꯨꯟꯁꯤꯕ ꯁꯤꯝ ꯑꯗꯨ ꯊꯨꯗꯦꯛꯄ ꯂꯣꯏꯈ꯭ꯔꯕꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒꯨꯝ, ꯑꯁ ꯑꯩꯅ ꯇꯧꯔꯤꯁꯤꯅ ꯀꯩꯅꯣꯅꯦ? ꯑꯁ ꯑꯩꯁꯦ ꯋꯥꯈꯜ ꯌꯥꯎꯗꯦꯗ꯫ ꯃꯊꯟꯇ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯇꯧꯐꯝ ꯈꯪꯗ ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯦꯛꯇ ꯇꯥꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯂꯩꯁꯅꯥꯅ ꯈꯜꯂꯤꯕꯅꯤ ꯄꯨꯟꯁꯤꯕꯅ ꯋꯦꯇꯤꯡ ꯆꯪꯂꯛꯏ ꯍꯥꯏꯕꯁꯤ, ꯑꯗꯨꯕꯨ ꯄꯥꯏꯈꯠꯄ ꯌꯥꯗꯕꯒꯤ ꯄꯥꯏꯈꯠꯈꯤꯗꯕꯅꯤ꯫ ꯂꯩꯁꯅꯥꯗꯨ ꯃꯅꯝꯃꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯍꯜꯂꯤ꯫ ꯊꯣꯡꯒꯥꯜꯗ ꯄꯦꯔꯨ ꯆꯪꯂꯛꯂꯤꯕꯗꯨꯁꯨ ꯎꯔꯦ꯫ ꯂꯩꯁꯅꯥ ꯃꯅꯝꯃꯗ ꯐꯣꯟ ꯑꯗꯨ ꯄꯤꯔꯝꯂꯒ ꯃꯆꯦꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯆꯦꯆꯦ, ꯀꯩ ꯂꯩꯔꯛꯀꯦ? ꯆꯦ ꯂꯩꯍꯥꯎꯒꯤ ꯍꯦꯔꯣꯅ ꯑꯆꯥꯄꯣꯠꯀ ꯂꯩꯔꯛꯇ꯭ꯔꯕ? ꯄꯦꯔꯨꯁꯨ ꯌꯥꯝꯅ ꯋꯥꯅ ꯈꯨꯝꯂꯛꯏ꯫ ꯑꯁ ꯁꯅꯥ, ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯅꯤꯍꯦ꯫ ꯏꯃꯨꯡꯗ ꯑꯃꯨꯛꯇꯗꯤ ꯍꯥꯟꯅ ꯆꯪꯈꯤꯁꯦ꯫ ꯆꯦꯆꯦꯁꯦ ꯂꯝꯖꯥꯡ ꯆꯠꯂꯨꯕꯒꯤ ꯋꯥꯔꯦꯕ꯫ ꯂꯩꯁꯅꯥꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯃꯆꯦꯅ ꯄꯥꯏꯔꯛꯂꯤꯕ ꯈꯥꯎ ꯃꯆꯥ ꯑꯗꯨ ꯄꯥꯏꯒꯦ ꯇꯧꯕ ꯑꯗꯨꯗ ꯄꯦꯔꯨꯅ, ꯌꯥꯔꯦ, ꯁꯤꯗꯤꯅꯦ ꯆꯦꯆꯦ ꯑꯗꯨꯝ ꯄꯥꯏꯔꯒꯦ꯫ ꯁꯦ, ꯁꯤꯅ ꯑꯆꯥꯄꯣꯠꯅꯦ, ꯁꯤ ꯑꯣꯏꯅ ꯄꯥꯏꯌꯣ꯫ ꯑꯗꯨꯒꯤ ꯈꯥꯎ ꯃꯆꯥꯗꯨꯅ ꯀꯩꯅꯣꯕ? ꯀꯩꯁꯨ ꯅꯠꯇꯦ, ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯏꯃꯨꯡꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯦꯔꯨ ꯋꯥꯁꯨ ꯋꯥꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈꯤ꯫ ꯍꯣ ꯌꯦꯡꯒꯦ ꯍꯥꯏꯔꯛꯑꯣꯌꯦ, ꯀꯩꯅꯣ ꯈꯪꯗꯦꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯅꯥ ꯃꯥꯁꯨ ꯆꯪꯆꯠ ꯇꯧꯗꯨꯅ ꯃꯆꯦꯒꯤ ꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯄꯦꯔꯨꯅ ꯁꯨꯃꯥꯡ ꯌꯧꯔꯛꯄꯗ ꯃꯅꯝꯃꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯇꯥꯔꯦ꯫ ꯃꯅꯝꯃꯒꯤ ꯅꯥꯛꯇ ꯆꯪꯂꯛꯑꯒ, ꯀꯅꯥꯅꯣ ꯏꯅꯝꯃ? ꯑꯌꯤꯡꯒꯤ ꯐꯣꯟ ꯑꯗꯨ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯗꯣꯛꯑꯒ, ꯅꯣꯏ ꯇꯥꯆꯧꯅꯤ꯫ ꯐꯣꯟꯗꯒꯤ ꯂꯝꯉꯥꯟꯕꯅ, ꯑꯩꯈꯣꯏ ꯏꯕꯦꯝꯃꯔꯥ? ꯑꯣꯍꯣꯏ ꯇꯥꯆꯧ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯪꯕꯨ ꯍꯜꯂꯛꯄ? ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯌꯦ ꯇꯥꯆꯧ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ꯫ ꯑꯗꯣ ꯃꯅꯝꯃ, ꯑꯩꯁꯨ ꯊꯝꯂꯒꯦ꯫ ꯅꯪꯅ ꯍꯥꯏꯕꯗꯣ ꯈꯪꯗ꯭ꯔꯒꯅ ꯑꯩ ꯐꯣꯟ ꯑꯃꯨꯛ ꯇꯧꯔꯛꯂꯒꯦ꯫ ꯍꯣꯏ ꯍꯣꯏ ꯃꯣꯏ ꯇꯥꯆꯧ꯫ ꯑꯗꯣ ꯑꯉꯥꯡꯒꯤ ꯄꯩꯁꯥꯗꯣ ꯍꯦꯟꯅ ꯊꯥꯔꯨꯅꯨꯀꯣ꯫ ꯄꯩꯁꯥ ꯗꯔꯀꯥꯔ ꯂꯩꯔꯀꯥꯟꯗ ꯃꯣꯏ ꯃꯤꯁꯇꯨꯗ ꯀꯣꯜ ꯇꯧꯔꯛꯑꯣ ꯍꯥꯏꯈꯣ꯫ ꯍꯣꯏ ꯍꯣꯏ, ꯍꯦꯟꯅ ꯊꯥꯈꯤꯅꯕ ꯄꯩꯁꯥꯕꯨ ꯌꯥꯎꯗꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯩ ꯊꯝꯃꯦꯀꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯄꯨꯟꯁꯤꯕꯁꯨ ꯁꯤꯝ ꯊꯨꯗꯦꯛꯈꯤꯕ ꯑꯗꯨ ꯁꯤꯝ ꯑꯃ ꯂꯧꯔꯨꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯂꯩꯁꯅꯥꯒꯤ ꯅꯝꯕꯔꯁꯨ ꯆꯤꯟꯐꯥ ꯄꯨꯍꯧꯕ ꯅꯠꯇꯦ꯫ ꯃꯃꯥꯒꯤ ꯅꯝꯕꯔꯗꯤ ꯆꯤꯟꯐꯥ ꯄꯨꯔꯤ꯫ ꯑꯗꯨꯅ ꯃꯃꯥꯗ ꯀꯣꯜ ꯇꯧꯔꯒ ꯂꯩꯁꯅꯥꯒꯤ ꯅꯝꯕꯔ ꯂꯧꯔꯒꯦ ꯈꯟ ꯑꯗꯨꯃꯛ ꯁꯤꯝ ꯌꯣꯟꯐꯝ ꯗꯨꯀꯥꯟ ꯑꯃꯗ ꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯂꯩꯁꯅꯥ ꯄꯨꯟꯁꯤꯕꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯝꯂꯦ꯫ ꯂꯩꯁꯅꯥꯅ ꯀꯔꯤ ꯇꯧꯔꯖꯥꯠꯅꯣ ꯈꯜꯂꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯥꯁꯨ ꯁꯥꯎꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟ ꯍꯟꯖꯤꯟ ꯍꯟꯖꯤನ್ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛꯇꯅꯤ꯫ ꯆꯥꯎꯔꯕ ꯔꯨꯝ ꯑꯃꯗ ꯃꯁꯝ ꯃꯅꯥ ꯃꯊꯣꯡ ꯈꯪꯗ ꯄꯥꯛꯈ꯭ꯔꯕ ꯐꯃꯨꯡ ꯑꯃꯗ ꯃꯃꯥꯏ ꯃꯀꯣꯛ ꯈꯪꯗ ꯅꯨꯄꯤ ꯑꯃ ꯃꯃꯥꯏ ꯑꯗꯨꯅ ꯃꯁꯝ ꯑꯗꯨ ꯈꯨꯝꯖꯤꯜꯂꯒ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯂꯤ꯫ ꯐꯃꯨꯡꯗꯨꯒꯤ ꯐꯃꯥꯡꯗꯁꯨ ꯆꯨꯔꯨꯞ ꯊꯛꯄ ꯂꯣꯏꯈꯤꯕꯒꯤ ꯆꯨꯔꯨꯞ ꯃꯈꯥ ꯈꯔꯁꯨ ꯇꯥꯔꯤ꯫ ꯐꯃꯨꯡꯗꯨꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗꯁꯨ ꯋꯥꯏꯟ ꯕꯣꯇꯜ ꯑꯃꯁꯨ ꯂꯩꯔꯤ꯫ ꯔꯨꯝ ꯑꯗꯨꯒꯤ ꯃꯄꯥꯜꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯟꯅ ꯀꯧꯔꯤ, ꯐꯖꯕꯤ, ꯐꯖꯕꯤ, ꯍꯩ ꯐꯖꯕꯤ, ꯇꯥꯔꯕꯣ ꯅꯪꯕꯨ? ꯊꯣꯡꯁꯤ ꯍꯥꯡꯉꯣ ꯍꯥꯏꯕꯅꯦ꯫ ꯃꯥꯅꯤ, ꯃꯃꯩ ꯃꯀꯣꯛ ꯈꯪꯗꯅ ꯇꯨꯝꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯐꯖꯕꯤꯅꯤ꯫ ꯉꯔꯥꯡꯇ ꯗꯦꯜꯂꯤꯗꯒꯤ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯄꯥꯜꯗꯒꯤ ꯃꯃꯥꯅ ꯀꯧꯔꯛꯂꯤꯕ ꯑꯗꯨ ꯈꯖꯤꯛ ꯈꯖꯤꯛ ꯇꯥꯔꯦ꯫ ꯑꯗꯨꯒ ꯃꯆꯤꯟꯗ ꯌꯥꯝꯅ ꯇꯟꯅ ꯈꯨꯝꯂꯛꯏ, ꯏꯃꯥ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯑꯣ, ꯑꯩ ꯍꯧꯒꯠꯄ ꯇꯜꯂꯦꯕ꯫ ꯃꯆꯥꯒꯤ ꯋꯥꯇꯥ ꯑꯗꯨ ꯇꯥꯕꯗ ꯐꯖꯕꯤꯒꯤ ꯃꯃꯥ ꯑꯣꯏꯔꯤꯕ ꯍꯩꯕꯤꯅ ꯍꯥꯏꯔꯛꯏ, ꯅꯨꯃꯤꯠꯁꯦ ꯊꯦꯡꯂꯦꯅꯦ, ꯍꯧꯖꯤꯛꯁꯦ ꯄꯨꯡ 7 ꯇꯥꯔꯕꯅꯤ, ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯨ꯫ ꯁꯦ, ꯃꯔꯝ ꯃꯣꯛꯄꯅꯤ, ꯍꯧꯒꯠꯂꯣ, ꯊꯣꯡꯁꯦ ꯍꯥꯡꯉꯛꯑꯣꯁꯦ꯫ ꯐꯖꯕꯤꯗꯨ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ꯫ ꯍꯩꯕꯤꯁꯨ ꯉꯥꯏꯍꯥꯛ ꯃꯆꯥꯅ ꯊꯣꯡ ꯍꯥꯡꯅꯕ ꯍꯥꯏꯔꯝꯂꯒ ꯑꯣꯏꯔꯔꯣꯏ ꯈꯟ ꯃꯆꯥꯅꯨꯄꯤꯒꯤ ꯊꯣꯡꯖꯤꯜꯗ ꯂꯦꯞꯄꯝꯕ ꯑꯗꯨ ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯦ꯫ ꯐꯖꯕꯤ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ꯫ ꯃꯃꯥꯅ ꯂꯥꯏꯔꯤꯛ ꯇꯝꯅꯕ ꯗꯦꯜꯂꯤꯗ ꯊꯥꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯗꯤ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯀꯌꯥ ꯌꯥꯎꯗꯦ꯫ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥꯒ ꯂꯥꯡꯕ
ꯉꯥꯎꯃꯤꯟꯅꯕꯁꯤꯅ ꯍꯦꯟꯅ ꯌꯥꯝꯅ ꯄꯥꯝꯖꯕꯤꯅꯤ꯫ ꯄꯨꯟꯁꯤꯕꯒ ꯐꯖꯕꯤꯒ ꯂꯝ ꯑꯃꯠꯇꯗ ꯂꯩꯕꯅꯤ, ꯄꯨꯟꯁꯤꯕꯕꯨꯁꯨ ꯐꯖꯕꯤꯅ ꯉꯥꯎꯖꯕꯅꯤ꯫ ꯄꯥꯎꯗꯤ ꯐꯥꯎꯅꯕ ꯅꯠꯇꯦ, ꯃꯃꯤꯗ ꯉꯥꯎꯖꯕ ꯍꯥꯏꯕꯗꯨꯅꯤ꯫